ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥ ꯃꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯛꯂꯦ꯫ ꯃꯈꯨꯠꯇꯣ ꯄꯦꯟꯅ ꯐꯨꯔꯗꯨꯐꯥꯎ ꯄꯦꯟꯗ꯭ꯔꯗꯨꯅ ꯂꯤꯛꯂꯥꯒꯤ ꯃꯃꯥꯏꯗꯨꯗ ꯁꯨꯕꯤꯇꯥꯅ ꯊꯨꯏ ꯍꯥꯏꯗꯨꯅ ꯃꯇꯤꯟꯗꯣ ꯑꯃꯨꯛ ꯁꯤꯠꯆꯤꯟꯕꯤꯔꯦ꯫ ꯑꯣꯠꯄ ꯅꯩꯕ ꯄꯦꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯂꯤꯛꯂꯥꯗꯤ ꯆꯥꯛꯈꯨꯝꯃꯥꯡꯗꯨꯗ ꯍꯤꯡꯅ ꯍꯤꯡꯅ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯐꯧꯏ꯫ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯏꯄꯣꯝ ꯄꯣꯝ, ꯃꯆꯤꯟꯕꯥꯜꯁꯨ ꯉꯥꯡꯁꯛ ꯉꯥꯡꯉꯤ, ꯏ ꯊꯣꯛꯂꯦ꯫ ꯁꯨꯕꯤꯇꯥ, ꯀꯩꯗꯧꯅꯤ? ꯆꯤꯟ ꯈꯨꯝꯂꯗꯤ ꯆꯤꯟ ꯀꯥꯏꯕ ꯇꯥꯕ꯫ ꯑꯩꯉꯣꯟꯗꯒ ꯎꯁꯤꯠ ꯊꯑꯣꯏꯗꯗꯅ ꯉꯥꯡꯕ ꯇꯥꯔꯗꯤ ꯃꯁꯥꯅ ꯆꯪꯖꯥꯏꯐꯝꯗꯣ ꯀꯥꯏꯕ ꯇꯥꯕ꯫ ꯉꯔꯥꯡꯒꯤ ꯉꯈ꯭ꯔꯥ ꯃꯥꯒꯨꯝꯕꯅꯁꯨ ꯉꯥꯔꯦꯟꯒ ꯍꯧꯔꯗꯅ꯫ ꯁꯨꯕꯤꯇꯥ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯇꯣꯛꯈꯤ꯫ ꯂꯤꯛꯂꯥꯗꯤ ꯀꯞꯄꯗꯅ ꯃꯁꯔ ꯑꯣꯏꯍꯧꯏ꯫ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯃꯔꯛꯇ ꯂꯤꯛꯂꯥ ꯇꯝꯊꯣꯛꯐꯝꯁꯨ ꯂꯩꯇ ꯃꯊꯟꯇ ꯑꯋꯥꯕꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ꯫ ꯀꯞꯂꯦ ꯂꯤꯛꯂꯥꯗꯤ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯎꯗꯝꯐꯝ ꯂꯩꯇ꯭ꯔꯕ ꯑꯋꯥꯕꯁꯤꯕꯨ ꯀꯣꯛꯅꯕ꯫ ꯑꯗꯨꯕꯨ ꯀꯞꯅ ꯀꯞꯅ ꯑꯍꯤꯡꯗꯣ ꯑꯗꯨꯃꯛ ꯂꯣꯏꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ꯫ ꯁꯨꯕꯤꯇꯥ ꯑꯌꯨꯛ ꯑꯗꯨꯗ ꯏꯁꯧ ꯍꯧꯔꯦ꯫ ꯉꯔꯥꯡꯁꯨ ꯆꯥꯛ ꯊꯣꯡꯕ ꯅꯠꯇꯦ, ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯍꯜꯂꯛꯄꯁꯤꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯂꯩꯔꯗꯅ ꯑꯀꯣꯟ ꯑꯍꯥꯟ ꯈꯪꯗꯈꯩ ꯂꯥꯏꯔꯤꯛ ꯍꯩꯕꯤ MA ꯏꯕꯦꯝꯃ MA ꯐꯥꯔꯁ ꯀ꯭ꯂꯥꯁ, ꯆꯥꯛ ꯂꯥꯝꯃꯒ ꯅꯪ ꯂꯥꯏꯔꯤꯛꯇꯣ ꯊꯣꯡꯉꯒ ꯆꯥꯎ, ꯆꯥꯛ ꯂꯥꯝꯕ ꯐꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯃꯃꯥꯇꯣꯟꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯜꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯂꯤꯛꯂꯥ ꯑꯃꯗꯤ ꯁꯨꯕꯤꯇꯥ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯏꯃꯥ, ꯆꯥꯛ ꯃꯩ ꯊꯥꯒꯠꯄꯗꯣ ꯉꯜꯂꯤꯅ ꯇꯧꯕꯅꯤ, ꯄꯨꯡ 9 ꯇꯥꯔꯕꯁꯦ ꯉꯜꯂꯤꯕꯣ ꯍꯥꯏꯁꯦ? ꯅꯍꯥꯟꯈꯩꯗꯤ ꯄꯨꯡ 9 ꯃꯈꯥꯏ ꯁ꯭ꯋꯥꯏꯗ ꯆꯥ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯗꯤ ꯏꯃꯥ꯫ ꯍꯥꯏ ꯆꯤꯟꯊꯤꯕꯤ ꯋꯥꯏꯊꯤꯕꯤ, ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯤ ꯃꯇꯤꯛ ꯈꯨꯝꯃꯤꯅꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯑꯝꯇ ꯆꯥꯅꯗꯦ, ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯕꯛ ꯈꯨꯗꯤꯡ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯅꯒꯗ꯭ꯔꯥ? ꯏꯃꯥ ꯌꯥꯔꯦ ꯇꯣ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯨꯕꯤꯇꯥ ꯃꯆꯤꯟꯗ ꯃꯊꯟꯇ ꯁꯣꯜꯍꯧꯏ꯫ ꯄꯤꯅꯧꯕꯤ ꯃꯄꯤꯁꯦ ꯇꯣꯇꯤ ꯄꯥꯏꯞ ꯀꯣꯟꯖꯤꯜ ꯂꯩꯊꯣꯛꯄꯗ ꯏꯁꯤꯡ ꯇꯥꯔꯛꯄꯗꯧꯅ ꯃꯥꯒꯤ ꯃꯄꯤꯁꯦ ꯇꯥꯗꯨꯒꯤ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯃꯃꯥ ꯃꯄꯥꯅꯤꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯗꯒꯤ ꯊꯕꯛ ꯇꯧꯍꯜꯂꯛꯇꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯠꯅꯕ ꯌꯥꯔꯣꯏ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯂꯝꯖꯥ ꯁꯔꯥ ꯏꯊꯛꯇꯒ ꯀꯥꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯈꯣꯡ ꯈꯨꯎ ꯑꯅꯤꯁꯦ ꯊꯨꯗꯦꯛꯀꯗꯧꯅꯤ ꯑꯩꯗꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛ ꯂꯤꯛꯂꯥ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯒ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ꯫ ꯄꯨꯡ 12ꯒ ꯇꯥꯔꯛꯄꯗꯥꯏꯗ ꯃꯦꯙꯥꯕꯇꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦ꯫ ꯁꯨꯕꯤꯇꯥ ꯑꯃꯗꯤ ꯃꯦꯙꯥꯕꯇꯤ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯅ ꯉꯥ ꯑꯇꯥꯎꯕ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ ꯇꯧꯔꯝꯃꯤ꯫ ꯄꯦꯜꯂꯦ ꯑꯋꯣꯏꯕ, ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯔꯗꯤ ꯁꯛꯁꯦ ꯊꯤꯖꯤꯜꯂꯅꯤꯌꯦ꯫ ꯃꯤꯅ ꯀꯝꯄ꯭ꯂꯦꯛꯁꯟ ꯁꯦꯝꯃꯤ, ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯔꯗꯤ ꯆꯈꯥꯎꯁꯨ ꯁꯣꯛꯏ꯫ ꯇꯜꯂꯤꯗꯩꯗꯤ ꯌꯥꯝꯅ꯫ ꯏꯔꯣꯟꯕ ꯍꯦꯛ ꯄꯜꯂꯛꯄꯒ ꯗꯥꯏꯁꯦ ꯃꯄꯥꯛ ꯃꯄꯥꯛ ꯍꯜꯂꯦ꯫ ꯏꯁ, ꯅꯪꯕꯨ ꯃꯤꯁ ꯊꯣꯛꯇꯣꯔꯤꯕ꯭ꯔꯣ? ꯑꯦꯜꯕꯝꯒ ꯀꯨꯝꯗꯣꯔꯤꯕ꯭ꯔꯥ ꯍꯥ? ꯍꯣ, ꯔꯤꯜꯁ ꯅꯝꯒꯦ ꯇꯧꯕ? ꯅꯝꯒꯗꯕꯅꯤ꯫ ꯃꯤ ꯔꯤꯜꯁ ꯅꯝꯕꯗꯒꯤ ꯐꯤꯂꯝ ꯑꯦꯜꯕꯝ ꯀꯨꯝꯕ ꯌꯥꯝ ꯌꯥꯎꯅꯔꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯂꯥꯏꯔꯤꯛꯇ ꯆꯟꯅꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕꯗꯗꯤ ꯆꯟꯅꯗꯕ ꯌꯥꯗꯦ꯫ ꯏꯃꯥ ꯂꯩꯔꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯏꯃꯥ, ꯕ꯭ꯂꯥꯎꯁ ꯑꯃ ꯅꯪꯒꯟ ꯀꯣꯠꯄꯤ ꯑꯃꯇ ꯂꯩꯕꯤꯌꯨ, ꯔꯤꯜꯁ ꯅꯝꯕꯗ ꯂꯤꯠꯀꯦ꯫ ꯍꯩꯃꯥ, ꯂꯩꯊꯣꯛꯁꯤꯉꯥꯏ ꯀꯩꯅꯣ, ꯈꯔ ꯌꯥꯝꯅ ꯀꯣꯠꯄ ꯑꯃ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯕ꯭ꯂꯥꯎꯁꯄꯨ꯫ ꯃꯃꯥꯡꯗ ꯏꯃꯥꯅ ꯑꯀꯣꯠꯄꯤ ꯑꯃ ꯂꯩꯕꯗꯣ ꯀꯣꯠꯄ ꯌꯧꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯦꯃꯤꯅꯤꯁꯀꯤ ꯃꯇꯝꯅꯤ, ꯑꯀꯣꯠꯄ ꯂꯤꯠꯄꯗ ꯑꯊꯤꯡꯕ ꯂꯩꯇꯦ꯫ ꯂꯝꯗꯝꯁꯤꯒꯤ ꯂꯩꯀꯥꯡ ꯆꯥꯔꯕ ꯆꯠꯅꯕꯤꯁꯦ
इमासु याम हैनदे लिटकदबनी चासिदी नपाल फरिङै इमा अैगी इंस्टाग्राम अकाउंट दो ममिंग दो रोज ऑफिशियल हाइना थोलेबको फॉलोअर्स ना 50k हेले सिदबु अैने करिगी ब्लाउज ओकोट पिलिलोय नचासु सेलिब्रिटी दगी ताद्रबने इसादी सेलिब्रिटी ने सेलिब्रिटी ओइगदबनी इंस्टागी सेलिब्रिटी सु सेलिब्रिटी नि कैनो अदो नंग नुपा मयाम अमा वीडियो कॉल तौनरिदो नेट पैक तुबु खांग ngamlibraba फोन मंगाने इमा अैने पाइरिसे हैमा याम सिंगी इसादी अदो इना कैरा खुनबा मसक बतौ फजब नुपागा यावरदिने हेक्तने काय होगदबनी मणिपुर से नुपा फबा याम तांगे होय इमा अैसुने अदुगुमनी थिरिसे नोंगानबदगी नुमिताब फावबा फोन ओलेसे अफब नुपा कायदे लै थिरिबनी थिगदबनी इसासिदी येंगोय नमित के सोसुने इमाना लेन सापीगनी इमा नंग याम फै हंदक मपोकी इमा होइने फंगजबा ऐसे लाइबक कयादा फरिबा मेदा इसा फावदबा यादे लाइकना चाबा याबा नते नसकना चागदबनी इमा अैगी मिथुपसे खरा हापसिबा सिजोदा चलगा अदुगिबु कोक हापगा लोइरे नातोंदुसु सेमौरसि होइमा सेमौरसे मिथुपका नातोंगा सेमदी नचादी फावरे कैनो मणिपुरदा मेदावती ऑफिशियल सेगा कायने फावदोइबा पुंगसे आयोरबनी नचिनयादो सेंगगा चाक चाथोकनबा तौरो इमा नैचागी सक फजनबा जुई सेमंबनी इमा ऐसे नंगना नमदना सेलिब्रिटी ओलंदौरे असी हारमलगा मेदावती बाथरूम दा चंगी तंजादुदा सोबितागी मने लेबाक लेगा माइबी यांगोइगा लोइनना लाए तुमिन कौसिनना कामदा फम्मे मखोय मसेन अवाय खुम तौने अैदी लारोइद्रना खल्लुरबनी बस तो खर लत्पा अदुगिनी ngasido mayai lambi bal leibagi ine lebak le ine na lakpase khara sapabudongna tawi aina laise nangi phanaba sinnabagi damangni aduni ine aina pambasu lebak lein ichi angoina lai ngesida kaino tawba yaba thabak khaido loina tawbiramu karigumba yumsida leiriba liklana adumak yumsida leirabadi yamkraba lanthum mayam sigi mapu oiba kaidungungda ngamlaroi yangoina khume akhoi subitagi khutta loina channaba thabak torumladobani ngasidi tatnaba numisoi karigi torumloi torumdorabani liklabu yumsidagi mangak sampaiduna tanthokinaba lebak leina pungyang hek yang he ichegi wasi taraga sobita namu hairi haidokpada laiba thabak oina tawbadadi yam luba ngangni aibu atombini haibagi miyamna chingnakiba thabaksu tawba yaba nate laikai sida laiba mi ayamba liklagi michangdasu lairi masida thabakse tawbada samin namta phanganba yaba nate natrabadi bera karakane ngonda yangoina khume adudi ngasi se la ingai sida tanja se limna mangalaroi ai thabak haurage ngasi aina khoiramgadoriba laisina amuk hanane mase mirol taba ngamlaroi ngasidagi masadane apha apun aki akhang phangduna tapna tapna tha sigi manungda mak wakhal choiba hoduna kaithelda tarani mahakpu asiba kouba laina lawsindri phawbadi matam chupada lambi lamjauda changi phiniduna punsi chupa ngauduna chatlani asi hariga sita sita noi lebak leina phibam du tabaduni mitsina khoirangna yengningbagi lamtaknariba sobita haire leihoriba lanthum pumnamakse ima ichagi oirani haraubuna pankhei leikitra sobitagi apamba ningbudu thungnaba yangoya maibina migi mayumduda nungthil pobopta lai khoiramdogi thaurang tauri kokta kokse liklagi akenba samlangama mana tumliba famungdudagi laure mana litpa furitagi kati ama pairaga phi machet ama chappe setpa phanik tagisu phanik machet ama chaple aduga phijet phigaina saba laidabi amada magi furit phanik machet amadi samlang akenbado hapsil
ꯍꯧꯖꯤꯛꯇꯤ ꯐꯤꯒꯦꯠ ꯐꯤꯒꯥꯏꯅ ꯁꯥꯕ ꯂꯥꯏꯙꯕꯤꯗꯣ ꯌꯨꯝꯗꯨꯒꯤ ꯁꯟꯊꯣꯡ ꯄꯥꯡꯕ ꯌꯦꯅꯈꯥꯗꯨꯗ ꯂꯩꯕꯥꯛ ꯃꯔꯣꯜ ꯑꯃ ꯇꯧꯊꯣꯛꯂꯒ ꯂꯥꯏꯙꯕꯤꯗꯨ ꯊꯝꯃꯤ꯫ ꯍꯦꯛ ꯊꯝꯕꯒ ꯂꯥꯏꯙꯕꯤꯗꯣ ꯑꯆꯧꯕ ꯅꯨꯡ ꯑꯃꯅ ꯅꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯊꯝꯕ ꯂꯣꯏꯔꯒ ꯈꯨꯠꯇ ꯊꯥꯡꯒꯣꯟ ꯄꯥꯏ ꯌꯥꯡꯒꯣꯏ ꯈꯨꯠ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯌꯥꯡꯒꯣꯏꯅ ꯍꯥꯏ ꯂꯥꯏꯙꯕꯤ ꯅꯪꯗꯤ ꯃꯤꯔꯦꯝ ꯍꯥꯝ ꯆꯠꯅꯧ ꯃꯤꯔꯦꯟ ꯍꯥꯝ ꯐꯣꯏꯅꯧ ꯇꯣꯡꯕ꯭ꯔꯝ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯤꯒ ꯊꯥꯒ ꯇꯔꯨꯛꯃꯛ ꯂꯣꯏꯅꯕꯒ ꯇꯔꯦꯠꯃꯛ ꯊꯧꯗꯨ ꯅꯨꯡꯄꯥꯛꯅ ꯅꯟ ꯑꯉꯥꯎ ꯑꯐꯩ ꯑꯣꯏꯅ ꯅꯥꯅꯕ ꯅꯨꯡꯒꯣꯏꯕꯤꯗ ꯁꯔꯦꯟ ꯆꯟꯗꯨꯅ ꯊꯧꯗꯨ ꯅꯨꯡꯄꯥꯛꯅ ꯃꯔꯥ ꯇꯥꯕꯒꯨꯝ ꯇꯥꯔꯁꯅꯨ꯫ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯂꯤꯛꯂꯥꯒꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯏꯁꯤꯗ ꯃꯥꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯕ ꯆꯤꯉꯨ ꯂꯥꯏ ꯑꯐꯕ ꯑꯃꯠꯇꯅ ꯃꯥꯕꯨ ꯉꯥꯛꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯅꯝꯁꯤꯜꯂꯕꯅꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯇꯅꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯙꯕꯤꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯌꯥꯝ ꯍꯩꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯜꯂꯤ꯫ ꯍꯦꯛ ꯐꯨꯝꯕ ꯂꯣꯏꯔꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯄꯥꯗꯨꯗ ꯂꯥꯏ ꯊꯃꯥꯏꯅꯕ ꯉꯥꯄ꯭ꯔꯨꯝ ꯑꯁꯤꯕ 7 ꯌꯦꯅꯈꯥ ꯃꯄꯥꯗꯨꯗ ꯐꯨꯝꯖꯤꯜꯂꯦ꯫ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯤ꯫ ꯏꯆꯦ ꯌꯥꯡꯒꯣꯏ ꯁꯤꯕꯨ ꯑꯣꯏꯒꯗ꯭ꯔꯣ? ꯍꯩ ꯂꯩꯕꯥꯛ ꯂꯩ ꯑꯣꯏꯒꯅꯤꯅꯦ꯫ ꯀꯔꯤꯒꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯣꯏꯔꯣꯏ? ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯗꯣ ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯡꯗꯅꯕꯁꯨ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯑꯩꯅ ꯇꯧꯕꯤꯔꯝꯃꯕꯅꯤ꯫ ꯁꯅꯥꯒꯤ ꯃꯊꯛꯇ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦꯗꯣ ꯉꯁꯤꯗꯤ꯫ ꯍꯩ ꯑꯩꯅ ꯀꯥꯞꯄ ꯇꯦꯟꯗꯤ ꯎꯆꯦꯛ ꯃꯃꯤꯠꯇ ꯄꯥꯟꯕꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯅ ꯂꯥꯍꯠꯈ꯭ꯔꯦ ꯂꯩꯕꯥꯛ ꯂꯩ ꯑꯃꯗꯤ ꯁꯨꯕꯤꯇꯥ꯫ ꯁꯨꯕꯤꯇꯥꯅ ꯎꯄꯨꯗꯒꯤ 50,000 ꯂꯧꯊꯣꯛꯂꯒ ꯑꯉꯝꯕ ꯀꯠꯂꯦ꯫ ꯄꯩꯁꯥꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯒ ꯂꯥꯞꯄꯒ ꯇꯥ ꯕꯁ ꯅꯪꯍꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯕꯒꯥꯏ ꯇꯣꯃꯥꯟ ꯃꯈꯣꯡ ꯌꯧꯅꯕ ꯍꯟꯈꯤ꯫ ꯑꯄꯦꯟꯕꯗ ꯐꯥꯎꯏ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯊꯨꯡꯂꯅꯤ ꯍꯥꯏꯕꯒꯤ꯫ ꯀꯅꯥꯁꯨ ꯈꯪꯕ ꯎꯍꯧꯕ ꯅꯠꯇꯦ꯫ ꯆꯦꯛꯄꯜꯅ ꯃꯥꯏꯀꯩ 4 ꯀꯣꯏꯁꯤꯟꯕ ꯏꯪꯈꯣꯜꯁꯤꯒꯤ ꯃꯅꯨꯡꯗ ꯉꯁꯤ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯤꯅ ꯐꯔꯔꯣꯏ ꯐꯠꯇ꯭ꯔꯕꯗ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯟ ꯊꯨꯝ ꯈꯔ ꯃꯤꯍꯧꯕꯒꯤꯗꯃꯛ ꯃꯤꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯃꯃꯜ ꯌꯥꯎꯗꯕꯒꯨꯝ ꯉꯥꯎꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯤꯛꯂꯥ ꯑꯃꯗꯤ ꯔꯤꯌꯥ ꯀꯣꯂꯦꯖꯇꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯥꯡꯅꯤ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯩꯗꯧꯔꯒꯦ ꯂꯤꯛꯂꯥ? ꯅꯃꯥꯏ ꯅꯃꯤꯠꯀꯥꯗꯨꯕꯨ ꯉꯥꯡꯁꯛ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯗꯦ ꯀꯣꯛꯁꯤꯁꯨ ꯂꯨꯝ ꯂꯥꯎꯏ ꯌꯥꯝꯅꯁꯨ ꯆꯤꯛꯏ꯫ ꯀꯣꯐꯤꯔ ꯀꯩꯅꯣꯝꯃ ꯊꯛꯎꯁꯤꯔꯥ? ꯍꯣꯏ ꯊꯛꯎꯁꯦ꯫ ꯑꯅꯤꯗꯣ ꯀꯦꯟꯇꯤꯟꯗ ꯆꯪꯂꯒ ꯀꯣꯐꯤ ꯊꯛꯏ꯫ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯁꯥꯏ ꯔꯤꯖꯅꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯀ꯭ꯂꯥꯁꯇꯒꯤ ꯍꯧꯔꯕꯅꯤ꯫ ꯀꯣꯛꯁꯦ ꯆꯤꯛꯄꯗ ꯃꯦꯝ ꯔꯤꯇꯥꯅ ꯇꯥꯛꯄ ꯂꯦꯛꯆꯔꯒꯗꯣ ꯑꯩ ꯑꯝꯇ ꯆꯪꯗꯦ꯫ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯕꯒꯤ ꯃꯥꯏꯒ꯭ꯔꯦꯟꯒ ꯇꯧꯔꯖꯥꯠꯂꯣ? ꯈꯪꯗꯦ ꯑꯩꯁꯨ꯫ ꯀꯥꯟꯅꯗꯦ ꯂꯤꯛꯂꯥ ꯍꯌꯦꯡꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯌꯦꯡꯊꯣꯛꯂꯨꯁꯤ꯫ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯐꯤ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯀꯦꯟꯇꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯗ ꯂꯤꯛꯂꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪꯉꯥꯟꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯂꯤꯛꯂꯥ ꯃꯥꯒꯤ ꯃꯥꯃ ꯇꯥꯏꯕꯪꯉꯥꯟꯕ ꯎꯕꯗ ꯍꯔꯥꯎꯖꯩ꯫ ꯔꯤꯛꯁꯣ ꯑꯃꯟꯕꯗꯨꯒ ꯗꯤ.ꯑꯦꯝ ꯀꯣꯂꯦꯖ ꯀꯦꯝꯄꯁꯇꯨꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯥꯒꯤ ꯃꯥꯃꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯃꯥꯃꯥ! ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯊꯤꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯠꯀꯤ ꯄꯤꯅꯤ ꯆꯤꯟꯊꯔꯛꯂꯤꯕ ꯂꯤꯛꯂꯥ꯫ ꯃꯥꯃꯥ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯃꯥꯃꯥ꯫ ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ ꯋꯥꯏ ꯍꯥꯏꯒꯅꯨ꯫ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ꯫ ꯃꯥꯃꯥ ꯅꯪ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯃꯥꯃꯥ? ꯑꯩ ꯇꯁꯦꯡꯅ ꯃꯥꯃ ꯎꯗꯕꯁꯦ ꯌꯥꯝ ꯋꯥꯏ꯫ ꯈꯔ ꯂꯥꯛꯑꯣ ꯃꯥꯃꯥ꯫ ꯍꯟꯗꯛ ꯆꯥꯛꯀꯧꯕꯒꯤ ꯃꯥꯃꯅ ꯍꯥꯏꯕ ꯂꯥꯛꯄꯗ ꯑꯩꯅ ꯇꯥꯊꯤ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕꯗꯨꯒꯤꯔꯥ? ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯥꯃꯥ ꯅꯃꯧ ꯂꯤꯛꯂꯥ ꯂꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯍꯤꯡꯅ ꯀꯞꯄꯦ꯫ ꯂꯤꯛꯂꯥꯒꯤ ꯃꯇꯧꯗꯨꯗ ꯇꯥꯏꯕꯪꯉꯥꯟꯕꯁꯨ ꯀꯞꯄꯦ꯫ ꯇꯥꯏꯕꯪꯉꯥꯟꯕꯅ ꯍꯥꯏꯍꯩꯗꯦꯅꯦ ꯂꯤꯛꯂꯥ ꯀꯔꯤꯒꯤ ꯅꯪꯒꯤ ꯃꯥꯃꯅ ꯏꯃꯧꯕꯨ ꯋꯥꯔꯧꯒꯅꯤ? ꯏꯃꯧꯕꯨ ꯅꯨꯡꯁꯤ ꯌꯨꯝꯗꯨꯗ ꯃꯥꯃ ꯂꯥꯛꯅꯤꯡꯕꯗꯤ ꯐꯥꯎꯏ ꯅꯪ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ꯫ ꯑꯗꯨꯕꯨ ꯅꯃꯥꯇꯣꯟꯒꯤ ꯋꯥꯏꯁꯤꯡꯁꯤꯅ ꯑꯩꯒꯤ ꯏꯈꯣꯡ ꯄꯨꯝꯕ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯅ ꯃꯥꯃꯥ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯃꯥꯃꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯃꯥꯃꯥ꯫ ꯈꯥꯡꯕꯗ ꯋꯥꯔꯦ ꯃꯥꯃꯥ꯫ ꯈꯥꯡꯕ ꯀꯜꯂꯨ ꯂꯤꯛꯂꯥ꯫ ꯅꯪꯕꯨ ꯃꯥꯃꯒꯤ ꯅꯥꯛꯇꯗꯤ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ
ꯐꯅ ꯂꯩꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯌꯨꯝ ꯏꯪꯈꯣꯜꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯔꯣꯏ ꯃꯈꯣꯏꯒꯤ ꯈꯨꯡꯒꯨꯜꯗꯤ ꯅꯪꯅ ꯃꯨꯠꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯤꯛꯂꯥ ꯃꯥꯃꯥ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯅꯃꯧ ꯂꯤꯛꯂꯥꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯤ ꯊꯤꯔꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯃ ꯄꯟꯊꯨꯡꯐꯝ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯩꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯅꯪꯅ ꯉꯥꯡꯂꯤꯁꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂ ꯃꯥꯜꯂꯦ ꯀꯥꯟꯅꯗꯕꯗ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯃꯥꯃ ꯂꯩꯔꯤꯁꯤꯗꯤ ꯂꯤꯛꯂꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯤꯂꯨꯗ ꯄꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯕꯅ ꯂꯩꯌꯦꯡ ꯄꯨꯝꯕ ꯐꯥꯖꯤꯟꯈꯤ ꯋꯥꯍꯩ ꯈꯣꯟꯊꯣꯛ ꯑꯃꯗ ꯇꯝꯕ ꯉꯝꯖꯗꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄ ꯂꯤꯛꯂꯥꯒꯤ ꯃꯃꯥꯟꯅꯕꯤ ꯔꯤꯌꯥꯒ ꯂꯣꯏꯅꯅ ꯀꯣꯂꯦꯖꯇꯒꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯂꯦ ꯃꯥꯒꯤ ꯃꯥꯃꯅ ꯀꯩꯅꯣꯝ ꯂꯩꯔꯒ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄ ꯂꯨꯄꯥ 500 ꯆꯠꯄꯤꯗꯣ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯇꯣꯡꯅ ꯃꯥꯒꯤ ꯃꯥꯃꯅ ꯀꯥꯏꯅꯔꯝꯗꯥꯏ ꯃꯤꯀꯨꯞꯇꯨꯗ ꯂꯤꯛꯂꯥ ꯁꯦ ꯂꯨꯄꯥ 500 ꯁꯤꯜꯂꯛꯎ ꯌꯥꯝꯗꯤ ꯌꯥꯝꯗꯦ ꯅꯪ ꯃꯥꯃꯅ ꯄꯤꯅꯤꯡꯗꯨꯅ ꯄꯤꯕꯅꯤ ꯀꯩꯅꯣꯝ ꯂꯩꯔꯒ ꯆꯥꯎꯀꯣ ꯃꯥꯃꯥ ꯌꯥꯝꯃꯜꯂꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏꯌꯦ ꯌꯥꯝꯗꯦ ꯂꯧꯁꯤꯜꯂꯨꯁꯦ ꯅꯪꯒꯤ ꯃꯥꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯃꯧꯒꯤꯅꯦꯅ ꯄꯤꯕꯅꯤ ꯃꯥꯃꯅ ꯄꯤꯕ ꯂꯨꯄꯥ 500ꯁꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯊꯝꯒꯦꯀꯣ ꯃꯥꯃꯒꯤ ꯂꯤꯛꯂꯥ ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯅꯪꯒꯤꯗꯃꯛ ꯃꯥꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ ꯅꯪꯒꯤꯗꯃꯛ ꯔꯤꯁꯣ ꯊꯧꯕ ꯂꯥꯏꯔꯗ꯭ꯔꯕꯁꯨ ꯏꯃꯧꯒꯤꯗꯃꯛ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯃꯥꯃꯅ ꯅꯪꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯃꯥꯃꯒꯤ ꯋꯥꯍꯩꯅ ꯊꯧꯅꯥ ꯑꯣꯏꯒꯦ ꯃꯥꯃ ꯋꯥꯍꯩꯁꯤꯡꯁꯦ ꯅꯤꯡꯁꯤꯡꯅ ꯂꯝꯕꯤꯗ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯂꯤꯛꯂꯥꯕꯨ ꯔꯤꯌꯥꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯗꯨꯅ ꯆꯠꯈꯤ ꯌꯨꯝ ꯍꯦꯛ ꯆꯪꯕꯒ ꯂꯤꯛꯂꯥ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯇꯧꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯀ꯭ꯂꯥꯁꯇ ꯄꯤꯔꯛꯄ ꯅꯣꯠꯁꯤꯡꯗꯨ ꯄꯥꯔꯦ ꯁꯣꯝꯗꯅ ꯁꯨꯕꯤꯇꯥ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯉꯁꯤꯗꯤ ꯅꯍꯥꯟꯒꯤ ꯂꯤꯛꯂꯥꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯣꯛꯇꯨꯅ ꯇꯨꯃꯤꯟꯂꯦ ꯁꯨꯕꯤꯇꯥꯅ ꯃꯥꯒꯤ ꯀꯥꯗ ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯅꯤ ꯑꯁꯦꯡꯕ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯇꯨꯃꯤꯟ ꯇꯥꯅ ꯇꯥꯁꯤꯟꯅꯔꯣꯏ ꯈꯪꯅ ꯈꯪꯆꯤꯟꯅꯔꯣꯏ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥ ꯁꯤꯃꯗꯤ ꯑꯩ ꯌꯥꯎꯗꯦ ꯃꯄꯨꯝ ꯊꯤꯟꯅ ꯂꯥꯡꯅꯒꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯂꯝꯐꯩ ꯑꯃꯗ ꯆꯠꯂꯅꯤ ꯁꯩꯇꯥ ꯄꯦꯟꯖꯩꯗꯀꯣ ꯑꯩꯗꯤ ꯌꯥꯝꯈ꯭ꯔꯕ ꯂꯟꯊꯨꯝꯁꯤꯡꯁꯤꯒꯤ ꯃꯕꯦꯝꯃ ꯑꯩꯅ ꯑꯣꯏꯗꯣꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯁꯃꯨ ꯂꯣꯏꯕꯤ ꯍꯥꯏꯕꯗꯣ ꯑꯩꯅꯦ ꯑꯩ ꯂꯤꯛꯂꯥꯅ ꯂꯝꯕꯤꯗ ꯍꯦꯛ ꯇꯥꯈꯤꯕꯒ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯀꯞꯁꯤꯟꯅꯕ ꯃꯤꯌꯥꯝꯅ ꯑꯩꯅ ꯇꯧꯕꯗꯒꯤ ꯉꯥꯎꯕꯅꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯨꯕꯤꯇꯥ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯀꯤ ꯅꯣꯠꯁꯤꯡꯗꯣ ꯄꯥꯔꯝꯕꯗꯒꯤ ꯂꯤꯛꯂꯥ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯂꯤꯛꯂꯥ ꯇꯨꯝꯊꯕꯒ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕꯤ ꯁꯩꯁꯥꯒꯤ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯂꯥꯟꯗꯨꯗ ꯁꯟꯗ꯭ꯔꯦꯝꯕꯤꯅ ꯃꯥꯅ ꯑꯣꯏ ꯆꯩꯁ꯭ꯔꯥꯅ ꯃꯦꯙꯕꯇꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯁꯛꯈꯪꯗꯕ ꯑꯃꯁꯨ ꯎꯏ ꯑꯗꯨꯒ ꯃꯃꯥꯇꯣꯟꯅ ꯁꯨꯕꯤꯇꯥꯅ ꯑꯣꯏ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗ ꯑꯁꯨꯝꯅ ꯎꯔꯝꯃꯤ ꯆꯩꯁ꯭ꯔꯥꯒꯤ ꯃꯃꯥꯅ ꯍꯥꯏ ꯁꯟꯗ꯭ꯔꯦꯝꯕꯤ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕꯁꯦ ꯅꯨꯔꯥ ꯃꯊꯣꯠ ꯀꯥꯕꯤꯅ ꯃꯄꯥꯜꯗꯕꯨ ꯂꯩꯕꯗꯤ ꯀꯔꯤ ꯐꯖꯩ ꯍꯥꯏꯕꯒꯦ ꯅꯃꯥ ꯀꯔꯥꯝ ꯆꯥꯎꯕꯤꯗꯣ ꯑꯣꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯃꯈꯪꯗꯦ ꯇꯨꯡꯒꯣꯜ ꯊꯜꯍꯧꯔꯕꯅꯤ ꯃꯔꯥꯏꯅ ꯃꯔꯥꯛꯆꯒꯅꯤ ꯐꯃꯨꯡꯗꯕꯨ ꯆꯪꯂꯒ ꯉꯥꯏꯔꯨꯔꯣ ꯀꯩꯗꯧꯒꯦ ꯁꯟꯗ꯭ꯔꯦꯝꯕꯤꯅ ꯈꯨꯝꯃꯤ ꯏꯃꯥ ꯁꯛꯄꯤ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯜꯂꯛꯄꯗ ꯀꯅꯥꯅ ꯇꯨꯡꯒꯣꯜ ꯑꯣꯛꯄꯤꯅꯤ ꯉꯥꯏꯍꯥꯛꯇꯕꯨ ꯃꯉꯥꯏꯖꯈꯤꯒꯦ ꯄꯣꯊꯥꯕꯤꯔꯣ ꯏꯃꯥ ꯅꯃꯣꯝꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯅꯨ ꯉꯥꯏꯍꯥꯛ ꯃꯉꯥꯏꯔꯦ ꯉꯥꯏꯔꯁꯨ ꯆꯩꯁ꯭ꯔꯥꯒꯤ ꯃꯃꯥꯅ ꯇꯨꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡꯖꯥꯎꯁꯦ ꯄꯨꯔꯨꯟ ꯍꯥꯞꯆꯤꯟꯕ ꯀꯥꯎꯅꯤꯀꯣ ꯇꯥꯔꯕꯔꯥ ꯎꯈꯣꯛꯇꯦꯟꯗ ꯉꯥꯗꯨꯅ ꯉꯥꯏꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯐꯃꯨꯡ ꯆꯪꯗꯨꯅ ꯌꯥꯍꯤꯞꯂꯣ ꯍꯥꯏꯕꯤꯕꯅꯤ ꯐꯅꯕ ꯉꯥꯏꯖꯍꯧꯔꯣ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤꯒꯤ 15 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯈ꯭ꯔꯦ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ